अहानबदा मरोइबा पाव दाबी phongnaba hotnabada Bandh-Blockade na khutlai oina sijinnabagi heinabi thadoklasi haina Chief Minister N.Biren na phongdokhre Manipur ge Handloom amadi Handicraft hinghannabagi damak leingakna mating leiba mathou tai haina Speaker Y Khemchand na phongdokhre amadi Manipur sangai festival ge souvenir badge Minister Karam Shyamna launch toukhre Kurumjari Times of Manipur News yang berpesungguh kumantem jantam na taram nokjari hojing miam da pau santong na pijari Bandh amadi blockade na lamdam asagi chakot khongthang da achoba khurau ama oire demand phangnaba hotnabada Bandh-Blockade na khutlai oina sijinnabagi heinabi thadoklasi lakliba sangai festival asida ayat apan amata pibigano haina Manipur ge Chief Minister N.Biren na phongdokhre wafam asing ase Chief Minister Banglo da pangthokhiba miyam ge numit amadi Hill Leaders Day ge thorum da haikibani Mana makha taraduna sangai festival ga mari lenena lokhatpa section thorangi saruk ama oina lambi ge traffic rules and regulation khara enforce tawragani car thoba miyoi singna seat belt fadaba two wheeler singna helmet uptabana chingba fagatpagi thabak traffic police na lokhatpa hawragani loina na sangai festival yengba lakliba miram ge tourist singda ekhoi gi phajaba hai wata amadi thaksi khasina taramna office haina mana makha tan haiki Lamdam asida lairiba miyamna dabi ama phangnabagi damak Bandh amadi blockade na khutlai oina sijinnabagi heinabi thadoklasi Bandh amadi blockade na lamdam asigi chawkhat khongthangda achouba khurau ama oire haina Manipur gi Chief Minister N.Biren na haikre wafamasi ngasi CM Bangaloda pangthokhiba miyamgi numit amadi Hill Leaders Day thoramda haikibani mahakna makha taraduna sangai festival ga mari leinana lokhatpa checksin thorangi saruk ama oina traffic rules and regulation haksinna enforce tawragani haina mahakna haiki license driving license hana piram yom yam koi phane am so phagal laga mamang ge togi mayam thengna biramani license issue to rombaw to koi kaktatana suspend togdana adagi driving license merman tarna piram samri samga ga phagatna tograme do hujik si koi rules khara strict toge na khalle adaina mayam da appeal tongning basi hujik car thoriba gari macha thoriba kholiba mayam se Mayam waru bigano indam da su yore ama tawre to police na traffic na kai gum khara law enforcer kani car thoba da bel fa da ba adagi bike motorbike tong ba da khoi gi helmet upta bugum ba khoi khara enforcer kani madu waru bigano khoi gi isa safe tong na bani Hauzik wathok oiriba Ramsa Oza Singh tha kaya tolo pithoktana leiriba asigi matangda palladuna Ramsa si central sponsored project ama oijarabasu matamduda makhoibu appoint tawba matamda regular oina appoint tawsilambani center dagi matam sana fund laktabana awab asi mayoknabani haina mahakna haiki Ramsa gi si da sengna di Ramsa si schemes project oina dawbani ada khoigi matamduda recruit tobakanda regular oina recruit tawsilam matam scheme ga adagi paisa la aga pigidabase madu toramda adumna tha taruk taret kumbagi adagi paisa tharakdaba madu aina han education minister ne aduga commissioner education ne ada tharaga koi ISRD ministry ga wari sanare athubuda moi tha ani ahum gidi tharokna bagi yanarabane aduna ramsagi ojasing de soina appeal tawning base yes han mamang da soigre hojik lakadaba potadi whatever the government have I khoi the leiba I khoi na tawbang am thabak tu de khoi am positively tawgani aduna hosiki strike ban adagi agitation akoi gi sangai festival gi yeng biraga haitare mapan dagi lakador ba foreign countries me am dagi lakador ba mayam si yeng biraga madu strike ban kai gi tawi mahota anytime unasi na moi education minister kasu unari hai adu drakhan le de igisu unasi aduga feasibility kari lege do torga soft to minasi na adu so ya appeal ta hoge ngasi pangthokhiba miyamgi numit amadi Hill Leaders Day thoram aduda saruk yaba lakhiba Chandel dagi Sarmila Anal Kaubi nupi amana hai
Soglising amaga samapan maudraga mangada Bishnupur district ki Thinunggaida thokiba ambush ki thaudok amada police department ta thabak tauramba mahaki mapuroiba laikhidraba Nambol Kongkhamdagi Y Ahongzaugi sayet naduna laikhiba die in harness scheme gi phangpham thokpasing matam sangna phangdana lakhiba adu Chief Minister N.Biren da wakatlaba tungda tha ani ki manungda mahakpu thabak hapirakpada mahakna apenba phongdokhi Adumana laikhidabsi 95 ta laikhidabni embusta Thinunggaida so kuiraba matamsida aina honara ga lakpasu phangda matamnu de isa amasi atobasi tha amaga haptani khatani mapa laikhidabsi adudagi aina isa si piklingai de honara singa si phangdaba adu aina miyamgi numisida khogi N.Biren gi manaksida sangzar matamda mana harau na 95 tagi hujik pau bakari phangdabra haida bana ai boya pira ngasi di ai tabak phangjakre Machagi heart operation taunanaba sel leitabadagi matam sangna layengba ngamdana lakhiba singmi amana CMHT card phangbada CM N.Biren bu thagatpa phongdokhi ei se lam kuina nga ei cha ngang se nareba doctor da puba ngamdaba ingasi pau da gitaraga si misal haksel ting mangda ki mating lojare ge haina lakpani ngasi gi damakta ei jamna haraujare Amaromda Mongsangai da leiba BP Paul Mental Development Home bu aided school gi thakta approve taunanaba cabinet na warep laukhraga ngasi phauba order thokpidana leibabu home asigi principal T Anitana thamoi sokna pende haina phongdokhi 18 sugumba saisa khogi kano da state government na edit oina cabinet ta pass tawbikhre aduga hausi phawba akhoi orders phangjadri adu na maram oiduna akhoi ngasi school sibu akhoi na angang singsi damakta akhoi na salai jaba amadi staff sing laiba teaching non teaching staff singi sungba awaba kaya ma yamna akhoi mayok nazare adu high school ase akhoi social welfare department gi makha da blind and the deep dam government ki laikre aduga government ki full conversion man natraga su edit oina loksin bibagi damakta akhoi yamna nungai jai haina asai am chauna leijarambani adubu ngasi tha tare ni pan sujala phawda akhoi order bau phangjadri aduna akhoi gi mari leinaba akhoi gi department sing amadi loinana akhoi ngasi gi ikai khumnazarba honorable CM punamakna akhoi gi masiu mieng changbinabagi damakta akhoi oja singi amadi staff singi maikai dagi akhoi gi haijari Thauramadu ki sarukama oina National Health Mission Manipur amadi Directorate of Health Services ki makhada National Program for Prevention and Control of Cancer, Diabetes, Cardiovascular Diseases and Stroke NPCDCS na sinduna diabetes BP patients singi oiba screening amasu pangthokhi Manipur International Textile Expo lisingani taranipan nimit tarani chumna satharglaba matung ngasi lamboi khongnang khongda leiba Manipur Trade and Expo Center da loisinkhre Manipur Legislative Assembly ki Speaker Y Khemchand Manipur Handloom and Handicraft ki Chairman S Rajan Textile Commerce and Industries ki Principal Secretary P Waifai Manitex Hospitality Committee ki Chairman Ilangbam Jiten amadi Handloom and Handicraft ki Director Lamli Kamena thoramadu ki maruiba mithunglen sing oina saruk yakhe Thoramaduga mari lenana Manipur Legislative Assembly ki Speaker Y Khemchand Manipur ki Handloom amadi Handicraft ki thabak hinghannabagi damakta leingak asina mating leiba changi haina phongdokhe masing yaga puthomasu yondon nangradagi masi awawa korabani ar marketing sector se bujisu corporation asobo dagang rubi masi amuke hena sarkar ni atopa sarkar ki department ke asu masi Handloom si sijinnabagi amadi encourage awaba ai jo angam mating pangjage Manipur Sangai Festival gi souvenir bags ngase Minister Karam Shyamna Manipur Press Club ta launch toukhre CAF and PD Labor Welfare Association sindana pangthokiba thoramadu da wangang aduna Minister Karam Shyamna ngasi puthokliba souvenir bags asina lamdam asibu malemgi miyamna sakkhangba achauba mateng oiragani haikhe Sagi side ni asli mati pen jaba numai jaba aduga Manipur sak tak pada di pick khaba souvenirs na achopo daita ma laura ni highway tha jaba wakhan ron da numai jaba phaucha urina na chimbi rangi ri bala piri bukri mo ko ai sagi taraf tagi Manipur sarkar ni taraf tagi khal ko phongdokhre thank you Thoramaduga mari lenana lamjingba group ki director mutum Rakesh na akhanaba mithunglen gi warol piraduna ngasi lamdam asigi naha singna sarkar gi thabak ngai bagi mhutta
isagi haitoi sing thoi basing puthokduna isana isagi thabak pijaduna lamdam asigi chawkhat market chatminasi haike Sangan musibiduna iram da masibu khanbana mayam masru kaminasi nahawai saraiba lamjingbatomtv market isu koi thunapana hawai hangsang yam ka ko saraga imaleba ku kanbada mayam mateng longminaraga coaching supa chawkhomina dai koi lo drabe ala thodangi hai kwa ko manje moi sena thubiraga iram dam jagina utar kathokina mayam da ina apel tawjari Manipur Sangai Festival naksilak pagaloina na security force na su section thorang lokhat paleptri ngasi su Bisnupur District Police ki additional SP operation Manihar gi minyang makhada commando gi OC wifi na lusingba kangbu amana district asigi Kaibul Chandapur gi area da thi buhum gi thabak chathakre ayuk pung manga dagi pung taruk makhai fawba chathakiba operation adu da nupi sam ga manga yauna mioi chahung ga tara manga verification chathake maduda masa gi saktak se yauk da mioi manga bail out ama makhata na verification chathana bagi damakta Kumbi police station da sinakre hairi Imphal West District Police Commando gi kangbu na su ngarang numidang lamphel gi exchange office manakta thibahombe gi thabak chathabada lalobo singna lotuna thamlambo oigini haina thajaba masing yamlabu khulai amadi ID fagat pangamle hairi police tagi phangba pauna hai operation adu da 9mm gi pistol ani magazine ani TNT explosive ani bomb pokai hanbada sijinnaba pack cake taramatho yauna detonator wire remote control na chingbasing fagat pangamle hairi Amaromda ngarang numidang Imphal East District Police Commando gi kangbu nasu kairao awang lekai da thibahum gi thabak chathabada prefag pro gi cadre ani ID ga kona na fare hairi farabimi ani adu kairao awang lekai dagi ningthogjam yamba Elias Sanayamba chahi kunthra taruk apokpa Deven amadi kongpan kongkham lekai dagi mayang lambam samu chahi yangkai humdoi apokpa laikhidraba kalakawi makoi dagi gram chamagri marifu taruk lumba TNT ama battery ga loinaba remote ama detonator ama amadi bomb sabada sijinnaba masak mathum sing phagat pangamkhre hairi makoi bu wahung pahung chathaba matamda makoi dagi fagalaba ID adu Imphal sekmai lambi paringe faidinga da plan tawduna pokhayanaba thorang tawrambani haiba khangmangam le hairi Education as Department na tongan ba subject ki contract basis ta oja sing launa bahona bada thangta subject ki oja ya honde haibagi mayokta thasi ki taramathoi de sangshin kiwa khongjang da security force na fajilura bamyai kuntaret condition amata yaudana thador kar matung makoi bu harau ta yamna okre JSC of thangta teachers recruitment na sinduna ngasi Manipur Dance College na pangthokiba taram okpagi thoramadu da JSC ki chairman Okram Mangle Maitai leingakna JSC ki khongjang bu ikai khumnabaga loinana fajiluraba khongjang loising thadorpa asi nungaiba poi makhatana leingakna thangta subject ki oja launa bo honarpa bu su JSC ki maikai digi thagatpa phongdokli haike yamna tanglaba miti gi khwaidigi chingthan nariba lamdam asigi yanglin charu oriba thangta gi subject ta mapung oraba thangta asigi subject asigi oja logi matangda happy duna Manipur gi lengak pajing maike gi yamna tamthi bung le tangsin gi badu akoi thamoi chongna ngai jade loina lena ngasi achi thadoroliba mahiroi kunter asibo khoina opgi thormasi pangthuk jaboloina mathangi lakadaba sahida haibin min asidagi khoi thangta gi yamna mong marin taba mingtholama pirakanda khoi jahi lisang chinna tung koina khoi ningingbi thormama pangthuk jagani haiduna siame nama waina okram mangle miteina Guwahati ki independent journalist Macpeace silawna sinduna sasinaba photo video amadi pausing karamna khangdokani haibagi matangda fact checking workshop ama ngasi Manipur Press Club ta pangthokre workshop aduda Manipur gi tongan ba print amadi electronic media gi pawmising na saruk yakhe A few months back Google News Initiative trained about 80 journalists in Gurgaon. I was among one of them, and we were trained in tools that will help us verify information that floats around on the web, on WhatsApp, and all these social media tools. What we're seeing is a rising epidemic of fake news, and this fake news is not really harmless. We've seen that there are real world consequences to it. Either it drives people to panic on the ground, or it also in some very severe cases actually drives them to
get into a mob mentality and take lives of people as well. So we're trying to really combat this whole increasing trend of fake news. So the best way to do is to train journalists in every state, in every, almost perhaps even every district, you know, because all of you guys are responsible and you have that sort of, duty in hand to, kind of combat and to nip it in the bud whenever you see some kind of fake news floating around on WhatsApp and all of that. Now you have these tools which will help you verify the information, and once you verify the information, I would really, really urge the local press here to publish it on their front page. Hojik paugi marathana ten babre matang lominasi. Breaking matungda mayam bom khana taram nokchari. All Manipur PhD Department Die in Harness Appointment Demand Committee na tongan badavi sing tanduna ngasi numidang pung taruk tagi Manipur pumbada pung kunmari gi general strike praja miyam gi khalaga matam kharagi oina handokle. Makata na November kun mga gi khongjang makha sangsingani haina Demand Committee gi secretary na thorokpa cherol amana khangalakle. Amaromda Ramsa Graduate Teachers Association Manipur na thasige ani dagi sangsilakhiba siswak strike makha tarakpoina hayengdagi akan makhongjang sangsinaba lawkhiba firep adu ngasi Chief Minister na miyam gi numitta thajaba pirakpadagi handokle haina association gi publicity secretary Panmai Jio na tharokpa cherol amana khangalakle. Thawal City bu tarutana na thamnaba pandamda Thawal Municipal Council na akan ma thorang lokholinge cherakta Thawal Saban Tongba Ward number 13 da miyam tinba mafamda amot akai sing hundok lamba miyoi ahum Thawal Police na fakhre. NAV 7MR Ukhrul District Police OC Litan SDC Fungyar Narcotic Cell amadi Forest Department ge apunba miyoi chamago humudra mathoine sabat tim amana ngasi Ukhrul District ke Sikibungi Chingmai da tharamba popi pamising yantatuna manghankre. Chaurakna lam ekar chani tararom pak chawba mafamda tharambadagi manghanta ankraba popi pamising adu lupa crore amagi belu oigani haire. Children Cultural Center na sinduna center asigi Silver Jubilee Thoronga Mari Lenana numit humni gi oiba angangi kumhai haina mingthonba festival ama thasigi tarani pandagi MDU ge hall da pangthoklagani. Sereng thiba khunung isai kabui jagoi maitai isai jagoi hari hara jagoi pena maibi jagoi dasa avatar mind play amadi angang singna sanaba drama hongdong lamboiba amadi pebet amadi usek langmaidong festival aduda mari lenana utkadori. Hiram asigi matangda ngasi MDU hall da pangthokhiba pawmising unabagi thoram amada center asigi president Dr. Lamabam Gozelna festival manungda tongan ba children home amadi orphan home sing da suchatuna pangthoknaba pandam thamli. Tawibati mayam sida sike pas nanten ultiya tawna tawna kani aduna ekoi bisida sahari masiba anisi na tamda koina simat bawnya pom jani mani agoina mani ibadata natana ekoi select dari security malam sida koina tongan ba tenan sida liba acha group liba sing bawnya na sa pagin sida chale harega maduda ekoi orang sing pangtokpa haina haiba hamji tamjani Yamna laibak thiba thodok amada Imphal West District ke manung chana leiba sangai prong maning lekai FCI godown manakta pukri da tasingkhiba bol khunaba honabada iraknabadage manaw no pibo kannaba honabada mase leikhidre thodok ase ngarang numit yungba matung pung amaga makhairam taba matamda thokhibani suseta yambem sahi taruk mahakna sanaba bol adu mayu manakta leiba pukri da tasingbadage khunna ba honakhe tanjadu da mahak iraknakhe mahak pukannaba mase Uniska yambemna kanna honakhe Adumapu makoi animak pukri aduda tasinduna iraknaki. Laikai miyamna thenarpadage suseta di kanbangamke adum oinamak Little Flower School da class 4 da tamlibi sahi mapalom surabe Uniska di mafam adumaktada laikhidabani. Uniska laikhidabaga mari lenana ngasi Little Flower School gi authority na mahapu ikai khumnaba utpa oina half holiday thakhre haire. Takyel gi juvenile home da thori yanduna siram khiba mayang Imphal irong khunau dagi aboy yung khaiba misiga mari lenana langla langjil
thidoknaba maning tamba inquiry committee ama tha sigi tara taruk phawgi manung da semduna mathou tawhongadabani haina JSC na dabi toukhre ngasi Manipur Press Club ta pangthokhiba pawgi mifam amada aboi misiga mari lenena semkhiba JSC gi convener Abdul Latif na misi asiga mari lenena ngarang Chief Minister da memorandum amasu pisinkhre memorandum adu da taliba dabi sing thabak to onthok trabadi akan ba khongjang changsin gani haina phongdokhre ise misi gi matang si sida koina object sanction jari se makoi tagi koina government gi ko gi juvenile ho trial pat lai se sigi sida angang si trial to lai me ba hojo je ado ikhang khangaudana directora hum doi gi ayuk pung taret ga minat taret nipan sum oirapna ko gi ahan si to pau irappa apirappa da sum yeng da ko satlaga yeng sum me ado thoriya laga leirame thoriya laga leiram misi sina tongan tongan na photo si ani phangjai ba ko da photo si ani phangjai sige mit amadi sin khunjan ba ma daga sin khunjan da ba ma sige photo ani si ani si tha asigi kunipan da pangthokadoriba yumnonariba Mizoram gi Sydney phugi oiba state assembly election gi mangwainana NPP gi election campaign kangkhalakli NPP gi oina election campaign ngarang Aizolda Manipur gi Deputy Chief Minister Y Khemchand na phongdokhre campaign hongdokpadu da Health Minister L Jayant Kumar su saruk yakhi Agang singda akhanaba miyeng thambagi tangai phadaba pandamda chayol ama chumna chathagadaba Childline se dosti campaign ngarang dagi haukhre Childline thobal sinduna ngasisu makhatana district asigi tongan tongan mafam singda campaign chathari campaign ase Imphal East Imphal West Childline sinduna ngasi airport lambi paringda campaign chathaduna miyam da wakhal tahankhe tha asigi kunmanga fawgi manungda jiribam tipaimuk lambi samjin bidrabadi makha taba akanba khongjang changsinaba warep lokhre ngarang jiribam gi dibong da leiba ichel club ki office da pangthokiba miyam gi oiba mifam amana warep adu lokhibani mifam adu da JSC on development of jiri tipaimuk road semkhiba loinana thaupugadaba miyosingsu khankhi tungda Pawmi singa unaba amada JSC gi General Secretary na jiri tipaimuk lambi asi samjin binaba Chief Minister PWD Minister local MLA amadi DC da fawba memorandum kaya pisin khrabasu ngasi fawba lambi asi samjin bidana leiri lambi paring asidagi tholokpa uful singna lambi gi nak yeta leiriba angang kaya anaye kaya mayoknare maramaduna lambi asi samjin bidrabadi akan ba khongjang changsil lagani maduda tholokpa afafata gi daita leingakna pugadabani haikhe Group Center CRPF Langjingna Manipur State TV Officer amadi RNTCP staff singa khusamnaduna ngarang CRPF Manipur amasung Nagaland gi Composite Hospital da tuberculosis awareness campaign ama phangdokhre campaign adu hogdokloduna CRPF Manipur Nagaland sector gi IGP Rajesh Kumar na TV lena ase ngasi gi mirol asigasu loinaduna leire maramaduna laina asidagi ngakthonaba security force amadi mahaki imung manung singda ngasi gi asigumba awareness asi pangthokpani haikhe Thoramaduda CRPF personnel amadi imung manung yauna miyoi chahum lomna saruk yakhe Election Commission na Assis Kundrabu SB Sasangi mahut sinduna Mizoram gi Chief Electoral Officer oina hapkhre panbayabadi hana Chief Electoral Officer gi pham pairamba SB Sasangi mathakta wathok ya laikhrabani lising amaga chamapan mariputara turuk batch ki IAS officer oiramba Assis Kundra General Administrative Department Higher and Technical Education Mizoram gi Commissioner oina thawpuramba miyoini Poll panel amana rajya adu gi government da hana pham adu bu pairam by SB Sasangi mahut sinaba miyoi kharagi ming pikhalo haina khanglakpadagi SB Sasangna ahanba Central Armed Police Force awang nongpok rajya singda pibiraknaba haikhibalai amasung mahakna Election Commission da rajya adu gi hana gi Principal Secretary Lanun Mawya Chungau gi mathakta warol kya amasu thangalam khibalai pham takhraba SB Sasang imsa kaisen mita Mizoram thadoktuna chatkre loinana miyam gi khongjing chu lotion khre hairi Kasar District Taekwondo Association amadi Krida Bharti Kasar District Committee anina sinduna Assamgi India Club Indoor Stadium da pangthokadoriba ahanba India Cup Open International Taekwondo Championship 2019 da Manipur gi sanaroi 93 amadi official ahum punna miyai nifuna saruk yanabgi damak ngasi ayuk pung 11 taba matamda Manipur gi team Jiribam district tagi khongsan khre
Ahanba India Cup Open International Taekwondo Championship 2019 asida official oina saruk yagadoriba Taekwondo Federation of Manipur gi General Secretary P. Olen Maitina Manipur da leiriba district singi sanaroi kyana saruk yaduna amadi Jiribam district tagi su sanaroi kunithoi puna sanaroi kunthra taretna saruk yaduna November 13 tagi November 19 fawba sathagadoriba championship asida miyamna support tawbiduna sanaroi singbu pungning thogatpiu Sanaroi singna mai paktuna Manipur gi mingchet purakpa ngambo oijage haina miyam gi pungning chingchinkhe Hojing asi nungtil da phong kiba Manipuri pawse singi boroiba pawmu khaminasi Kanglei pa ki maira car thobu sing sit ben phadaba amadi gari macha thobu sing helmet uptaba yararoi chief minister Iraq na bongo pa kan na bo na bud mache leikhidre miyam gi numit mai yale N.Biren mongkhei leitan thatkhre sangai festival nangna bolupa lak nifu gumdoi changna traffic signal light sing sempat kedawi operation chathaduna sing da mioi taruk phagatkhre Kangla pau sangai festival da tongan foreign from sam gi nifu Myanmar gi princess Thailand gi chief minister ani USA gi ambassador saruk yagani taram da oksi bantobiganu Biren Ngasidagi New Delhi da tarasuba nupi gi wall boxing hawragani Mary Kom na ma ki taruk suba titan gi lamba tawgadori laikhidraba abogi fall police na recover tawgribasi karigino JAC Diabetes Day amadi miyam gi numit pangthokre sangai festival gi mangoina operation chathakre Paujel sangai festival mamanga traffic signal light chin naba hongnab honragani N.Biren sahi kun gi matungda IITF da DIVR saruk yari Manipur State Commission for Women's ki mapangal kankhat halagani Pukhida tasin kiba manaw nupi kanna bo hona badamasi leikhidre pandam singi lucingba singi numit amasung miyam gi numit punna pangthokre hemlet uptaba sit pen phadaba sing traffic police ne action tawada miyam namateng pangbiu chief minister Manipur sangai festival gi souvenir based launch tawkhre miyam amasung lucingba ani gi marakta manaba miyeng yenglaba matamda punai asi chakotpa purakadori bani Karam Shyamna Manipur Assembly gi Speaker Y Khemchand mani text motion khre lamdam asigi nupi singi khutsa haiba sing yokhatsi Khemchand Manipur sangai festival ki session thorang combing operation chathakre IED kona pi pak pro gi mioi ani fare aboi misi asi independent body amana inquiry taholu JAC Aroibada maroiba paw amkahna Dabi phangnaba honabada Bandh-Blockade na khulai oina sijinnabagi heinabi thadoklasi haina chief minister N.Biren na phongdokhre Manipur gi Handloom amadi Handicraft hinghannabagi damak leingakna mating leiba mathou tai haina Speaker Y Khemchand na phongdokhre Amadi Manipur sangai festival gi souvenir badge minister Karam Shyamna launch toukhre Ngasigi di matang sida Manipuri Paul Jere minyang tabir punung pu amukana kurumjari